Manipur Center na sanariba divide and rule policy lepu state asida leiriba irang asida mapangi khut yaungna chatharakliba terrorism gi ek loishillu amadi AFSPA lokthu haiduna mioi lishing kayana saruk yaduna khongchat chatkre amuko poirei leimarol amawawa MSF amadi COHR gi luching makhada miyam gi khongchat adu Imphal West gi thangmaiban thau ground gi hauki Kholau kya galoina na miyam gi khongchat adu nagamapal tamna laktuna samu makhongdagi kangla tamna lakhi kangla dagi khuyathong amadi North AOC fauduna kumalampak panthungpham oiki khongchat adu loiraba matung mafam adu da miyam gi oiba mifam ama pangthokhi miyam gi khongchat asiga mari leinana amuko gi president Phairoijam Nando Luwang na hai Manipur da chakliba mai asi India laingak na maikhet chubudagi thokpane loinana mamang chahigi me ahumdagi ngasi fauba mai chakli laiba asigi nupi angang bu lumna lawba oina beti bachao beti parhao haiba program kaya hogdokle adubu Manipur gi nupi angang singdi nupi angang oina udre Human Rights Commission mayam leirabasu Manipur gi oina di tatni India laingak na Manipur da yengleba mityeng asi miyam na peningai oidaba hanthana yengba mityeng ni haiki Manipur